Makatana lengak semlakpada kuki jogi MLA amatta yawba yaroi haikiba kuki NP gi wafamda BJP gi luchingba singna karimata phongdu uyakidri hairi Surasanpur gi district headquarter da administrative center oiriba kuki tribe singi apex body ama oiriba kuki NP Manipur gi general secretary Khaiko Hau Gangti na ngarang thokiba office memorandum amada Manipur da anauba popular government ama samlakpada kuki jogi MLA amattana saruk yaba yaroi haina phongdorakhibagi matangda BJP Manipur Pradesh ki state president yauna party gi luchingba aniga punna luchingba ahumna wafam amata phongdu uhaiba yakidre kuki NP Manipur ngarang phongdora khiba wafam asigi matangda kari leibagi haina ngase netia pachutekta leiba thambal sanglenda pangthokiba Dr. Syam Prasad Mukherjee gi chamakun manga suba mapok kumon thoromda saruk yarakhibi BJP Manipur Pradesh ke president A Sardada Pawmising na hangkiba wahang da mahangna karimata phongdu uyakide hiramasigi matangda mahaki makeidagi comment amata piroi haiki amaromda nungba assembly constituency dagi karaktuna Manipur Legislative Assembly gi Hill Areas Committee gi chairman chu oiriba BJP gi MLA Dinganglung Gangbaina su kuki NP Manipur gi wafam asigi matangda karimata haikide mahangna pawmising da phongdokhibada parliamentary system gi lengaklon di party gi luchingba singna warip sing laugadabani aikhoi di party gi worker oijaba khaktani haikibaga loinana chief secretary gi makeidagi sahi asigi December pawbada lanjenariba miyoi sing masagi mayumda hanjalalagani phongdorakhiba wafam asidi thagatningai ni haina su phongdokhi aduga pawmi singna Raja Sabada BJP gi MP oiriba ningthole semba sana jawbada kuki NP Manipur gi wafam asigi matangda hanglubada su mahakna warep khudimak central leader singna laugadabani hauzik pawbadi ahekki makeidagi karisu phongdokningai leiti haiki panba yabadi kuki NP Manipur gi makeidagi ngarang phongdorokhiba wafam adu Churachandpur gi Baijangda leiba NP asigi secretariat tha asigi marida kuki NP Manipur gi tongan ba unit chingi miyut chinga loinana pangthokhiba mifamda amatto oina yanaduna laukhiba warepne herakibani mifam aduda kuki student organization general headquarter KSO GHQ kuki Khangailompi general headquarters KKL GHQ kuki Christian Leaders Forum KCLF kuki Women's Union general headquarters KWUGHQ kuki Women Organization for Human Rights general headquarters KWOHRGHQ kuki Chief Association Manipur KCAM yauna kuki NP gi district unit amasong head of department chingna saruk yakhibani hairi NP asina ngarang phongdorokhiba wafamda mifam asina laukhiba atopa warep amadana kuki jo miyamna phibam amatada kuki shingi Central Land Culture Identity Political Solution amasong Economic Right ching compromise tawroi haiba wafamsu phongdorokhibani hairi Makasa tarakpada Newslink Impal hariba PS asigi post ama nikalokot charaga thamjige Naga Kunjana su terrorist ani phare hairi Nagagi khun thonglang atongba Senapati da kuki Marina changlak aga miyoi ama phuraga mobile munge tawbadagi khunja singna phabani hairi pharaba sing adugi manungda su ani yawi hairi ahanbada Thangoulen Thongjem son of Salun of Taikhang Village KRU ni hairi ani subada Lanmang Kipjen son of Alal of Songpijang Village UPF KNF su kedar ni hairi ahum subada Lamintang son of Alal of Songpijang Village ni hairi mari subada Lamintang son of Henchat Songpijang Village ni hairi hariba sorsa se Senapati today dagin haiba wafam su phongdokli makatana Labubu Dolls tangawba pambada Manipur na barota first tare Mizoram Nagaland na second third tare hairi makasa tarakpada AT gi Luchingpurel korongamba khuman gi PS dagi post ama nikalokot charaga thamjige AT unit 47 Sugunuga Kusan Nazaraga Forest Department ka punduna U3 thaba ngasi aikogi iramdam sida khangaudana mahusagi kalkarek liba se kharada oirasu kannaba hona minasi haiba wafam phongdokli makatana narondagi changlakpa illegal immigrant singna chingseng napak koktholagli masigi problem ase athubada central government na yengsinba tangai fade so hairi Amaromda mangda tariba 2026 ke April dagi haugadoriba census thiba sigi mamangda aikoi kari tausike khannabana faida thumthau ngari ngatai gi kaisунataba warida hunna leidi sharuk haiba wafam sing thamle makha satarakbada Imphal ring road semnabagi damak khurai gi ipumpat kaidaunungda phumjinba yaroi haiba MLA Sindro gi wafam thamjage Imphal ring road semnabagi damak thorang lokhalakbada puwari ga sagona duna laklaba khurai ipumpat phumjinba kaidaunungda yaroi haina khurai AC gi MLA Sindro na phongdokkhre
wafam asi handak thokiba ichaw aduna mayumakai chentakraba khura hikru makhongi yumseng MLA na masagi sel putoklaga nauna saduna yumbu singda kusinabagi thoramda phongdokibani ichawna chentakraba hikru makhongi yum nipan gi manungda ngasi yum mari saba loiduna kusinakiba asi tharaga hojik phawbada yum taruk yumbu singda kusinakre atopa yum amana hayengdagi saba hauragani aduga amana lamgi chenaba leibadagi yumpham thongatpa ngamdri haiki yumbu singda yum kusinabagi thorama sida MLA na makata na haikibada karigumba Impal Ring Road ki lambi asi paktok soktolakpa tarabadi lambi gi mataida yung kai saduna leiriba miyoi seng hongdohan ki dawribra hain hangki thoram asida handak sariba yum nipan asigi mathakta ACS gi manung chana leiba lairabagi pankhaida leiba miyoi chonga rongi su nauna yum saduna kusinana bagi thorang paikhatli apunba polling station nifugumdai leiba ACS gi oina polling station amamamda yum tara rong ki mathakta lottery system da khangatlaga ahan akon naina sagani ahan ba face ki oina yum chama sabagi thabak paikhatle yum sabagi tabak ase chada marfu gi changda lusilakle hairi tha asigi manungda afaba numit ama yenglaga ahan bagi oina yum yangkhai yumbu singda kusinaragani mathang chahi 2026 ki manungda lemauriba yum seng saba lusinduna yumbu singda kusinagani khurai hekru makhongda leiriba ipumpat ki matangda mahakna makata na haikibada pada sigi nakalda yum tasiliba phatta haudi toksiliba sing ase khaslen oibana inkol leiba ngamdriba phawba leiba yanaba mafam ama piragi haikibaga loinana nongmanini asida logi wangmada yum sajiliba amadi amot akai pasiliba seng lokthokadabani natrabadi ahaki mekaidagi lokthokpagi thabak paikhatlagani haiki amarom da haukiba ising ichaw aduda Impal Torel gi troban khairaktuna mayum chentakraba kaisam demanna phongdorakpada ahaki damak punchi leipun gi thoram pangtoknabagi bor baton laklamba matung ikuikuidana troban ase kairakibani maduna maram oiraga ahaki yum chentakibadagi luhongbagi thoramsu yaithorakhi Hauzik MLA na yum sabiduna luhongba yanaba hona birakpagi damak thagatpa phongdoki hairi makasa tarakpada nungthil pause ki chipong ama oiriba pokjel degi lakhocharaga thamjage Prime Minister Narendra Modi Manipur da lakani haibagi official oiba chapchabo wafam laitri haiba Chief Secretary ge ofam thamjage sahi ani ga tha ani irang mayok nariba Manipur state ta matam kuirabagi tungda Prime Minister Narendra Modi lakani haina miyamna panarabasu PM Modi na Manipur da lakpagi official oiba confirmation hauzik phawba laitri amadi state government na center gi mari leinaba authority singdagi official communication pirakpasu laitri haina Manipur gi Chief Secretary PK Singana phongdokhre Impal da pangtokpa program amagi sideline da permission hangba wangsing gi pakhum piraduna Chief Secretary PK Singana hai Manipur state ki oina government asina PM Modi state asida lakpagi plan cheng mari leinaba PMO office natraga CMHA dagi khangalakpa laitri PM lakani haibagi wafam ase bapna sajinba oirambasu yai adubu government ki oina di PM laknabagi state asina preparation amadi plan tawba ama phawba laitri haina phongdorakhi Manipur da PM Modi lakani haibo phamasi haukiba nimit kharani asida media da phongba paw kharagi matung ina Impal da laklamba Union Home Secretary Govind Mohan amasung Manipur gi Governor Ajay Kumar Balaga Raj Bhavan da unaduna wari sanaba matamda Prime Minister Narendra Modi laklaba yai haina phongdoknakibaga loinana state government asina Prime Minister Modi na Manipur da laktringai mangjawnana security gi alert tawnaba phongdoknaki haina pawse singda phongkibani adubu hauzik Prime Minister Modi thasigi ani dagi hauduna thasigi mapan phawba mapal lebak mangagi turda lairibani aduga parliament ki oinasu munchun season ase July 18 dagi sumon tokibaga loinana August 12 phawba chathagadoribani hairiba session asida Prime Minister mapung phana yaudaba yadabani na August phawbadi Prime Minister Narendra Modi Manipur da lakpagi oithokpa leite Prime Minister Manipur da lakani hairiba wafam asi hauzik leiriba state government asinasu yamna ngakna toi haiki panba yai Manipur da 2023 ki May 3 dagi horokkiba irang asida miyoi chaniga humbudra rom sikre aduga miyoi lising humpurom mayumakai mangan tan kibaga loinana tongan ba relief camp sing da changjafam logduna leiri marak asida BJP natana atopa political parties sing civil society organization sing na Prime Minister Narendra Modi na irang mayok na riba Manipur da lakpi na ba kayarak an haijarabasu PM Modi hauzik phawba tumina leiduna lakpa asina Manipur gi miyamna warawa amadi nungaitaba kaya ase phongdoktuna laklibani makatana Mizoram Myanmar border sil tawsinkre Manipur gi su tawba yana leire hairi haukiba nongmanini asida Mizoram ga tainana leiba Myanmar gi khamawi khulda Chin National Defense Force CNBF amasung Chinland Defense Force CDF Palngoram Koba Pro Democratic Rebel Group ani gi marakta akanba kutokna badagi khamawi da leiba Myanmar khunja seng nongna Mizoram gi Champai district ta leiba Jokotar khulda lanjana rakhibaga loinana
ꯍꯧꯖꯤꯛ Ministry of Home Affairs pautak matung ina Myanmar ga tainaba border sing sil tawkhre loinana atuba matamdasu Manipur gi morega Myanmar ga tainaraba border da su sil tawba yana leire haina official singna phongdorokli official gi pauna hai Mizoram ga tainariba Myanmar gi Khamawi da Jo ethnic tribe ki rebel group sing oiriba CNDF amadi CDF ani gi marakta area domination taunaba honabada haukiba nongmanini asigi manungda rebel ani asigi marakta chauna unkhanaраktuna kuthoknabada miyoi kya laikhide hairi thodok asi Manipur gi morega tainariba Myanmar gi border da tariba khulsing dasu CNDF amasung CDF ki cadre sing operate tawduna leiba maramna chauna unkhannabagi thodok mafam kayada thokba haurakle hairi Myanmar gi border da rebel muscle unkhannabagi thong sing asi India gi agency singna kupna yengsinduna lakli amadi Technopal district ki maru oina morega tainariba border rom teki Myanmar macha sing Manipur da sangsilaktanabagi damak ahenba Indian security force sing thamduna ngaksenbegi thabak angkhatpa haukre hairi